ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯇꯥꯡꯀꯛ ꯈꯔ ꯃꯌꯥꯝꯗ ꯉꯁꯤ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯑꯍꯥꯟꯕ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯄꯨꯔꯣꯏꯕ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯥꯜꯂꯤꯕ ꯂꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯔꯀꯣꯃꯟ ꯀꯧꯏ꯫ ꯃꯍꯥꯛꯅ ꯁꯥꯎꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯅꯤ ꯀꯔꯤ ꯇꯧꯔꯣꯏ ꯍꯥꯏꯕꯗꯨ ꯀꯅꯥꯃꯠꯇ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯇꯥꯏꯅꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯔꯀꯣꯃꯟꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯋꯥ ꯌꯦꯠꯅꯔꯨꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯌꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯥꯡꯗꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯝꯈꯤ꯫ ꯇꯔꯀꯣꯃꯟꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯦꯛ ꯍꯨꯞꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯔꯣꯝꯗ ꯇꯥꯏꯅꯔꯛꯈꯤ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯑꯩ ꯍꯤꯟꯖꯥꯡꯁꯤꯗꯤ ꯊꯨꯝꯒ ꯑꯃꯠꯇꯁꯨ ꯌꯥꯎꯗ꯭ꯔꯦ꯫ ꯊꯨꯝ ꯌꯥꯎꯗꯕꯁꯤꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅ ꯆꯥꯗꯣꯔꯤꯕ?" ꯑꯁꯨꯝꯅ ꯁꯥꯎꯒꯟꯈ꯭ꯔꯕ ꯇꯔꯀꯣꯃꯟꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯊꯨꯝ ꯈꯔ ꯄꯨꯔꯛꯂꯒ ꯍꯤꯟꯖꯥꯡ ꯑꯗꯨꯗ ꯍꯥꯞꯂꯩ꯫ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯇꯔꯀꯣꯃꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯩꯃ ꯍꯩꯃ, ꯑꯁꯨꯛ ꯌꯥꯝꯕ ꯊꯨꯝ ꯑꯁꯤꯃꯨ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅ ꯆꯥꯗꯣꯔꯤ?" ꯅꯨꯄꯤ ꯑꯗꯨ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯈꯠꯈꯤ꯫ ꯍꯤꯟꯖꯥꯡ ꯈꯔ ꯑꯃ ꯂꯧꯔꯒ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯤꯟꯖꯥꯡ ꯈꯔ ꯂꯧꯕ ꯆꯪꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯇꯔꯀꯣꯃꯟꯅ ꯆꯥꯛ ꯃꯔꯛ ꯑꯗꯨꯗꯒꯤ ꯁꯝ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨ ꯎꯕꯗ ꯇꯔꯀꯣꯃꯟꯒꯤ ꯑꯁꯥꯎꯕꯗꯨ ꯍꯥꯟꯅꯗꯒꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯛꯈꯤ꯫ "ꯍꯩꯃ, ꯁꯝꯅꯤꯅꯦ! ꯑꯩꯒꯤ ꯆꯥꯛ ꯑꯁꯤꯗ ꯁꯝ ꯑꯁꯤꯃꯨꯛ ꯀꯝꯗꯧꯅ? ꯅꯪ ꯑꯩꯅ ꯆꯥꯛꯇ ꯁꯝ ꯌꯥꯎꯍꯟꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯁꯨꯡꯀꯤ ꯀꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ?" ꯁꯨꯝꯅ ꯇꯔꯀꯣꯃꯟꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯖꯈꯤ, "ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯅ ꯈꯪꯅ ꯈꯪꯅ ꯇꯧꯈꯤꯕ ꯅꯠꯇꯦ꯫ ꯑꯩ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ." ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯇꯔꯀꯣꯃꯟꯅ, "ꯃꯇꯨꯡꯗ ꯍꯦꯛ ꯁꯝ ꯌꯥꯎꯔꯝꯂꯕꯗꯤ ꯅꯪ ꯂꯣꯏꯔꯕꯅꯤ ꯈꯪꯉꯨ꯫ ꯍꯧꯔꯤꯕ ꯅꯁꯝ ꯈꯔꯗꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯀꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯤꯍꯟꯈꯤ꯫ ꯑꯁꯤꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯁꯨ ꯇꯔꯀꯣꯃꯟꯅ ꯆꯥꯛ ꯆꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯥꯛ ꯃꯔꯛꯇ ꯁꯝ ꯑꯃ ꯊꯦꯡꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯇꯔꯀꯣꯃꯟꯒꯤ ꯑꯁꯥꯎꯕꯗꯨ ꯀꯥ ꯍꯦꯟꯅ ꯐꯥꯊꯕ ꯉꯝꯃꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯝ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ "ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯥꯛꯇ ꯁꯝ ꯌꯥꯎꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯕꯃꯛ ꯐꯥꯎꯕꯗ ꯅꯪꯅ ꯀꯔꯤꯃꯁꯨ ꯊꯧꯑꯣꯏꯗꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯅꯤꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯨ ꯅꯔꯨ ꯀꯣꯛꯄ ꯇꯥꯔꯦ." ꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯖꯔꯛꯈꯤ, "ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡꯗꯗꯤ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ." ꯇꯔꯀꯣꯃꯟꯅ, "ꯃꯃꯥꯡꯗꯁꯨꯅꯤ ꯅꯪꯅ ꯁꯨꯝꯅ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯅꯪꯅ ꯌꯥꯎꯍꯜꯂꯕꯅꯤꯅ ꯍꯟꯗꯛꯇꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯔꯣꯏ꯫ ꯍꯟꯗꯛ ꯑꯩꯅ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯑꯃꯨꯛꯀꯁꯨ ꯅꯪ ꯃꯇꯨꯡ ꯇꯧꯒꯗꯧꯔꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯀꯣꯃꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯇꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯈꯔ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯣꯒ꯭ꯔꯥꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯎꯄꯥꯏ ꯈꯜꯂꯛꯄꯗ ꯀꯩꯗꯧꯅꯤ ꯈꯪꯉꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯝ ꯂꯨꯀꯣꯛꯄꯒꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯈꯤ꯫ ꯁꯝ ꯀꯛꯅꯕ ꯂꯨ ꯀꯣꯛꯅꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤ, "ꯍꯣꯔꯦꯟ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤ ꯁꯝ ꯀꯛꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯌꯥꯕꯤꯒꯅꯨ꯫ ꯃꯁꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯒꯤ ꯇꯧꯈꯤꯕꯅꯤ, ꯃꯇꯨꯡꯗ ꯑꯩ ꯇꯧꯖꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯂꯨꯀꯣꯛꯄꯤꯒꯅꯨ." ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯏꯆꯦꯕꯦꯝꯃ, ꯏꯆꯦꯕꯦꯝꯃꯅꯁꯨ ꯍꯥꯟꯅ ꯈꯪꯉꯝꯂꯒꯅꯤ ꯑꯗꯣꯝꯒꯤ ꯅꯨꯄꯥꯒꯤ ꯁꯥꯎꯒꯟꯕ ꯃꯇꯧ ꯑꯗꯨ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯏꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯀꯅꯤ? ꯃꯔꯝ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯁꯝ ꯀꯛꯄ ꯑꯁꯤꯕꯨ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯁꯤ ꯕꯤꯔꯕꯜ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯑꯣꯏꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯕꯤꯔꯕꯜꯗ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯁꯤ ꯍꯥꯏꯕꯗꯤ ꯌꯥꯏ." ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯕꯤꯔꯕꯜꯒꯤ ꯃꯅꯥꯛꯇ ꯎꯄꯥꯏ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯕꯤꯔꯕꯜꯒ ꯎꯅꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯗ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ." ꯁꯨꯝꯅ ꯕꯤꯔꯕꯜꯅ ꯃꯈꯣꯏ ꯑꯅꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯃꯨꯟꯅ ꯁꯤꯟꯅꯔꯛꯈꯤ꯫
ꯇꯔꯀꯣꯃꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯝꯍꯦꯟꯕꯗꯒꯤ ꯃꯁꯝ ꯃꯔꯨ ꯀꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝ ꯆꯠꯇꯨꯅ ꯋꯥꯗꯨ ꯈꯪꯍꯜꯂꯨꯔꯒ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯃꯨꯛ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯩ꯫ ꯃꯇꯝ ꯑꯗꯨꯗ ꯁꯝ ꯀꯛꯀꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯐꯔꯦ, ꯑꯩ ꯂꯥꯛꯆꯒꯦ"꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯇꯔꯀꯣꯃꯟꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯇꯔꯀꯣꯃꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯊꯣꯔꯛꯈꯤ, "ꯃꯣꯒ꯭ꯔꯥ, ꯊꯣꯔꯛꯎ ꯌꯥꯝ ꯊꯨꯅ"꯫ ꯇꯔꯀꯣꯃꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯤꯔꯞꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯇꯔꯀꯣꯃꯟꯅ ꯍꯥꯏꯔꯛꯈꯤ, "ꯃꯌꯥꯝ ꯍꯦꯛ ꯇꯤꯜꯂꯕꯒ ꯃꯐꯝ ꯑꯁꯤꯗ ꯂꯨ ꯀꯣꯛꯄꯒꯤ ꯊꯕꯛꯁꯤ ꯍꯦꯛꯇ ꯆꯠꯊꯕꯤꯌꯨ, ꯁꯝ ꯀꯛꯄ ꯏꯕꯨꯡꯉꯣ"꯫ ꯇꯔꯀꯣꯃꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯝ ꯀꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯍꯣꯏ, ꯑꯩ ꯇꯧꯖꯒꯦ, ꯑꯗꯨꯕꯨ ꯁꯝ ꯀꯛꯀꯗꯧꯔꯤꯕ ꯑꯣꯏꯕꯅꯤꯅ ꯍꯥꯟꯅ ꯂꯨꯀꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯏꯆꯦꯕꯦꯝꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯏꯔꯨ ꯖꯠꯊꯣꯛꯍꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ"꯫ ꯑꯗꯨꯗꯒꯤ ꯇꯔꯀꯣꯃꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯨꯕ ꯆꯪꯈ꯭ꯔꯤꯉꯩꯗ ꯃꯈꯥ ꯇꯥꯅ ꯁꯝ ꯀꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯇꯔꯀꯣꯃꯟ ꯏꯕꯨꯡꯉꯣ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯍꯨ ꯑꯁꯤ ꯑꯗꯣꯝ ꯍꯥꯟꯅ ꯊꯛꯄꯤꯔꯣ"꯫ ꯁꯝ ꯀꯛꯀꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯔꯀꯣꯃꯟ ꯄꯨꯡꯉꯛ ꯉꯛꯈꯤ ꯍꯥꯏꯔꯛꯏ, "ꯀꯔꯤ, ꯍꯨꯗꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯊꯛꯀꯗꯧꯔꯤꯕ"? ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗ ꯅꯨꯄꯤ ꯑꯃꯕꯨ ꯂꯨꯀꯣꯛꯄ ꯍꯥꯏꯕꯁꯤ ꯃꯄꯨꯔꯣꯏꯕ ꯁꯤꯗ꯭ꯔꯤꯉꯩꯗꯗꯤ ꯍꯧꯅꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯨꯀꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯗꯣꯝ ꯍꯥꯟꯅ ꯍꯦꯛꯇ ꯁꯤꯕꯤꯔꯣ, ꯁꯤꯕꯗ ꯂꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯨ ꯑꯁꯤ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯕꯨ ꯄꯣꯠꯂꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯤ 4-5ꯁꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯝꯂꯕꯅꯤ"꯫ ꯁꯝꯀꯛꯄ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯗ ꯇꯔꯀꯣꯃꯟ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯇꯔꯀꯣꯃꯟꯒꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯎꯕꯗ ꯁꯝ ꯀꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯨ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯏꯂꯥꯏ ꯂꯥꯏꯕ ꯍꯨ ꯑꯃꯗꯤ ꯅꯠꯇꯦ꯫ ꯍꯨ ꯑꯁꯤ ꯊꯑꯣꯏꯅ ꯕꯤꯔꯕꯜꯅ ꯑꯗꯣꯝꯒꯤ ꯁꯤꯅꯕꯒꯤꯗꯃꯛ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯙꯔꯃ ꯏꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯣꯝꯗꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯑꯔꯣꯏꯕ ꯑꯁꯤꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯋꯤ꯫ ꯑꯗꯣꯝꯗꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯐꯔꯕꯅꯤꯗ"꯫ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯔꯀꯣꯃꯟꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯈꯦꯟꯅꯕ ꯈꯤꯇꯪꯇꯪ ꯂꯪꯅꯔꯨꯕꯅꯤ, ꯇꯁꯦꯡꯅ ꯂꯨꯀꯣꯛꯀꯦ ꯈꯜꯂꯨꯕ ꯅꯠꯇꯦꯗ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥ, ꯆꯥꯛꯇ ꯁꯝ ꯑꯃ ꯌꯥꯎꯏ ꯍꯥꯏꯅꯕꯨ ꯑꯩꯅ ꯃꯥꯕꯨ ꯀꯝꯗꯧꯅ ꯂꯨꯀꯣꯛꯀꯗꯧꯔꯤꯕꯅꯣꯗ"꯫ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯐꯥꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯋꯥꯗꯨ ꯈꯪꯑꯣꯟ ꯑꯣꯟꯊꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯂꯥꯛꯄ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯗꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯟꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯃꯁꯨꯡ ꯕꯤꯔꯕꯜꯕꯨ ꯇꯔꯀꯣꯃꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯤꯁꯨꯕ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯔꯕꯜꯒꯤ ꯆꯩꯔꯥꯛ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔ ꯕꯤꯔꯕꯜꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯧꯅꯥꯎ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯃ ꯄꯨꯔꯛꯂꯒ ꯄꯤꯈꯤꯕꯅꯤ꯫ ꯍꯤꯗꯥꯛ ꯑꯁꯤ ꯍꯥꯞꯂꯨꯔꯕ ꯃꯇꯨꯡꯗ ꯈꯧꯅꯥꯎ ꯑꯁꯤ ꯐꯕꯗꯤ ꯍꯥꯏꯔꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤ ꯉꯥꯛꯇ ꯋꯥꯏ ꯁꯪꯕ ꯐꯪꯗ꯭ꯔꯦ"꯫ ꯕꯤꯔꯕꯜ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯈꯪꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯅꯤ ꯑꯩꯅ ꯄꯨꯔꯛꯆꯈꯤꯕꯗꯨ꯫ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯍꯥꯏꯕꯁꯤꯗꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯄꯛꯅꯕ ꯄꯛꯅꯗꯕ, ꯆꯥꯅꯕ ꯆꯥꯅꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯍꯤꯗꯥꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯗ ꯄꯛꯅꯔꯝꯗꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ"꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯄ, ꯕꯤꯔꯕꯜꯗ ꯌꯦꯡꯁꯤꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯅꯤꯡꯉꯝꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯕꯤꯔꯕꯜꯅ ꯐꯅꯤ ꯐꯔꯣꯏꯁꯨ ꯈꯪꯗꯕ ꯍꯤꯗꯥꯛ ꯑꯃꯕꯨ ꯍꯦꯛꯇ ꯄꯨꯔꯛꯂꯗꯨꯅ ꯃꯍꯥꯔꯥꯅꯤꯗ ꯆꯥꯡꯌꯦꯡꯉꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯣꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯗ ꯑꯋꯥꯕꯁꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯏꯅꯤꯡꯊꯧ"꯫ ꯕꯤꯔꯕꯜꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩ ꯌꯥꯖꯩ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ"꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜꯅ ꯑꯩꯕꯨ ꯍꯦꯛꯇ ꯑꯃꯨꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯋꯥꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯤꯒꯅꯨ ꯏꯅꯤꯡꯊꯧ꯫ ꯕꯤꯔꯕꯜꯕꯨ ꯑꯀꯟꯕ ꯆꯩꯔꯥꯛ ꯑꯃꯇꯪ ꯄꯤꯕꯤꯌꯨ"꯫ ꯑꯛꯕꯔ ꯅꯤꯡꯊꯧ ꯉꯥꯛꯇꯪ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯕꯤꯔꯕꯜꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯔꯦ"꯫
ꯕꯤꯔꯕꯜꯕꯨ ꯆꯩꯔꯥꯛ ꯄꯤꯔꯅꯤ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ? ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯑꯁꯤ ꯁꯤꯕꯤꯕꯅꯤ, ꯑꯗꯨꯒ ꯃꯔꯥꯟ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯗ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩ ꯄꯥꯝꯖꯗꯦ꯫ ꯏꯅꯤꯡꯊꯧ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯑꯁꯤ ꯄꯤꯕꯤꯍꯜꯂꯨ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯆꯨꯝꯂꯤ, ꯑꯗꯨꯅ ꯀꯅꯥꯅ ꯕꯤꯔꯕꯜꯕꯨ ꯆꯩꯔꯥꯛ ꯑꯁꯤ ꯄꯤꯕ ꯇꯥꯔꯦ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯑꯩ ꯆꯩꯔꯥꯛ ꯑꯁꯤ ꯄꯤꯖꯒꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛꯁꯨ, ꯏꯅꯤꯡꯊꯧ ꯗꯔꯀꯥꯔ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯍꯦꯛꯇ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯕꯨ ꯆꯩꯔꯥꯛ ꯄꯤꯅꯤꯡꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ, ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯅꯝꯕꯅ ꯕꯤꯔꯕꯜꯗ ꯅꯨꯡꯉꯥꯏꯇꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗꯔꯕꯥꯔ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯍꯜꯂꯕꯗꯤ ꯃꯗꯨ ꯁꯣꯏꯗꯅ ꯕꯤꯔꯕꯜꯒꯤ ꯑꯆꯨꯝꯗꯕ ꯋꯥꯌꯦꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯔꯕꯜ ꯃꯁꯥꯃꯛꯅ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕ ꯃꯤꯗꯨ ꯈꯜꯍꯟꯕꯅ ꯐꯔꯒꯅꯤ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯃꯁꯥꯅꯈꯟꯖꯍꯟꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯤꯆꯪ ꯆꯪꯒꯗꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯈꯟꯈ꯭ꯔꯒꯅꯤ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯕꯤꯔꯕꯜꯅ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯌꯦꯜ ꯌꯦꯜꯂꯛꯄꯗ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯤꯆꯪ ꯃꯤꯈꯦꯠ ꯅꯥꯏꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯥꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯃꯤ ꯈꯟꯅꯕ ꯍꯛ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯤ꯫ ꯅꯤꯡꯊꯧꯅ, ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯅꯪ ꯀꯅꯥ ꯈꯟꯕ ꯄꯥꯝꯕꯅꯣ? ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯈꯟꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯆꯛꯅꯤꯕ ꯂꯥꯏꯔꯕ ꯅꯨꯄꯥ 3 ꯂꯩꯕꯅꯤ, ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯋꯥꯌꯦꯜ ꯑꯁꯤ ꯄꯤꯅꯍꯟꯕꯤꯌꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯛꯅꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯌꯦꯜ ꯑꯁꯤ ꯄꯤꯍꯜꯂꯨ ꯍꯥꯏꯕ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯀꯔꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯇꯕ ꯆꯛꯅꯤꯕ ꯃꯈꯣꯏꯗ ꯋꯥꯌꯦꯜꯍꯟꯒꯗꯧꯔꯤꯕ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯋꯥꯌꯦꯟꯕꯗꯕꯨ ꯂꯥꯏꯔꯤꯛꯀꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ? ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯁꯤꯗ꯫ ꯂꯥꯏꯔꯤꯛ ꯍꯩꯖꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯕꯨꯙꯤꯗꯤ ꯂꯩꯔꯝꯒꯅꯤ, ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯕꯨꯙꯤ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯆꯩꯔꯥꯛ ꯄꯤꯍꯟꯒꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯃꯈꯣꯏ 3ꯕꯨ ꯑꯩꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯍꯦꯛꯇ ꯄꯤꯍꯟꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ ꯕꯤꯔꯕꯜ, ꯅꯪꯅꯕꯨ ꯑꯗꯨ ꯄꯥꯝꯖꯔꯕꯗꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ 3ꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯗ ꯄꯤꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯆꯛꯅꯤꯕ 3 ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏ 3ꯗꯤ ꯄꯨꯟꯁꯤꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇꯐꯥꯎ ꯂꯥꯛꯆꯗ꯭ꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯨꯡꯊꯛ ꯊꯛꯈꯤ, ꯃꯤꯠ ꯅꯥ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯂꯛꯈꯤ, ꯅꯈꯣꯏ 3 ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯣꯏ ꯈꯪꯂꯕꯔꯥ? ꯃꯈꯣꯏ 3 ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯈꯤ, ꯈꯪꯖꯗꯦ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯀꯧꯕꯤꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯑꯁꯣꯏꯕ ꯇꯧꯖꯈꯤꯗꯦ, ꯑꯩꯈꯣꯏꯅ ꯀꯅꯥ ꯑꯃꯗꯒꯤ ꯄꯣꯠ ꯂꯧꯖꯔꯨꯗꯦ, ꯑꯩꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯒꯅꯨ ꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ, ꯅꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯧꯔꯛꯄ ꯅꯠꯇꯦ, ꯍꯟꯗꯨꯅ ꯅꯈꯣꯏꯅ ꯕꯤꯔꯕꯜꯕꯨ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ 3 ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯈꯠꯈꯤ, ꯀꯔꯤ, ꯕꯤꯔꯕꯜꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕ? ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯑꯣꯏꯅꯤ, ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕ? ꯅꯤꯡꯊꯧꯅ, ꯃꯁꯤ ꯕꯤꯔꯕꯜꯒꯤ ꯑꯄꯥꯝꯕꯅꯤ, ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯔꯕꯜꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯌꯥꯊꯪ ꯑꯣꯏꯅ ꯅꯈꯣꯏꯅ ꯕꯤꯔꯕꯜꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯔꯦ꯫ ꯆꯛꯅꯤꯕ ꯅꯨꯄꯥ 3 ꯑꯗꯨ ꯕꯤꯔꯕꯜꯕꯨ ꯀꯔꯤ ꯗꯟꯗꯤ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛꯁꯨ ꯍꯪꯉꯛꯏ, ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯨꯕꯒꯤꯅꯣ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯉꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ 3 ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯕꯤꯔꯕꯜꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ 3 ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯃꯁꯤ ꯏꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯋꯥ ꯈꯟꯅꯕꯗ
ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯕꯤꯔꯕꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯩꯔꯥꯛ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯔꯕꯜꯕꯨ ꯄꯩꯁꯥ ꯃꯌꯦꯛ 50 ꯅꯤꯡꯊꯧꯗ ꯄꯤꯍꯜꯂꯁꯤ꯫ ꯕꯤꯔꯕꯜ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯄꯩꯁꯥ ꯃꯌꯦꯛ 50 ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯕ ꯄꯩꯁꯥꯅꯤ꯫ ꯃꯍꯥꯛ ꯃꯁꯤ ꯄꯨꯟꯁꯤꯗ ꯄꯤꯕ ꯉꯝꯗꯨꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯃꯉꯣꯟꯗ ꯑꯆꯧꯕ ꯗꯟꯗꯤ ꯑꯃ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯋꯥꯅꯣꯅꯦꯍꯦ? ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯕꯨ ꯀꯝꯗꯧꯅ ꯃꯉꯣꯟꯗ ꯄꯤꯍꯟꯒꯗꯧꯔꯤꯕꯅꯣ? ꯄꯩꯁꯥ ꯃꯌꯦꯛ 50 ꯍꯥꯏꯕꯁꯤꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯄꯩꯁꯥ ꯃꯌꯦꯛ 25 ꯑꯣꯏꯅ ꯄꯤꯍꯟꯁꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦꯍꯦ? ꯕꯤꯔꯕꯜꯒꯤ ꯑꯁꯣꯏꯕ ꯑꯃꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯋꯥꯕ ꯌꯥꯎꯃꯤꯟꯅꯈꯤꯕ ꯇꯥꯔꯦ꯫ ꯄꯩꯁꯥ ꯃꯌꯦꯛ 25 ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯌꯥꯝꯕ ꯄꯩꯁꯥꯅꯤ꯫ ꯃꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯁꯤꯒꯨꯝꯕ ꯗꯟꯗꯤ ꯃꯤꯉꯣꯟꯗ ꯄꯤꯕ ꯍꯧꯅꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯔꯕꯜꯕꯨ ꯄꯩꯁా ꯃꯌꯦꯛ 5 ꯅꯤꯡꯊꯧꯗ ꯄꯤꯍꯟꯁꯤ꯫ ꯄꯩꯁꯥ ꯑꯁꯤ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯋꯥꯕꯁꯨ ꯊꯣꯛꯍꯧꯗꯅꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯔꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯁꯨ ꯌꯥꯔꯗꯨꯅ ꯋꯥꯗꯨꯗ ꯑꯔꯦꯞꯄ ꯑꯣꯏꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯅ ꯀꯨꯏꯅ ꯃꯨꯟꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯟ ꯑꯣꯏꯅ ꯄꯩꯁꯥ ꯂꯨꯄꯥ 5 ꯏꯅꯤꯡꯊꯧꯗ ꯄꯤꯍꯟꯕ ꯁꯨꯝꯅ ꯂꯦꯞꯅꯖꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨꯗꯤ ꯕꯤꯔꯕꯜꯅ ꯌꯥꯝꯅ ꯂꯥꯏꯅ ꯄꯤꯕ ꯉꯝꯕ ꯄꯩꯁా ꯃꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯩꯁా ꯁꯨꯞꯅꯒꯤ 5 ꯈꯛ ꯄꯤꯕꯅ ꯃꯥꯒꯤ ꯗꯟꯗꯤ ꯍꯥꯏꯕ ꯁꯤ ꯇꯥꯔꯒ ꯃꯈꯣꯏ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅꯗꯤ ꯊꯑꯣꯏꯅ ꯕꯤꯔꯕꯜꯅ ꯃꯈꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛ ꯋꯥꯌꯦꯟꯅꯕ ꯄꯨꯔꯛꯍꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯧꯖꯤꯛ ꯈꯪꯂꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯕꯤꯔꯕꯜꯒꯤ ꯍꯩ ꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯕꯨ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯅ ꯅꯣꯛꯈꯤ꯫ ꯃꯊꯪꯒꯤ 3ꯁꯨꯕ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯉꯥꯡꯅ ꯁꯥꯈꯤ ꯑꯣꯏꯕ꯫ ꯅꯣꯡꯃ ꯁꯥꯗꯨ ꯂꯥꯏꯅꯤꯡꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯌꯨꯝ ꯑꯃꯗ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯥꯛꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯩ꯫ ꯀꯅꯥꯅꯣ, ꯀꯔꯤ ꯍꯪꯕꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯁꯥꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯁꯛꯈꯪꯗꯕ ꯏꯕꯨꯡꯉꯣ, ꯑꯩ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯈꯣꯡꯆꯠ ꯑꯃꯗ ꯑꯩ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈꯤꯕꯅ ꯍꯥꯟꯈꯤꯕꯅ ꯑꯩ ꯃꯐꯝꯁꯤꯗ ꯉꯁꯤ ꯌꯥꯔꯦꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯇꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ꯫ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯆꯠꯊꯖꯈꯤꯒꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯃꯣꯏ ꯆꯥꯎꯔꯕ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯈꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯕꯥ ꯇꯧꯈꯤ꯫ ꯃꯍꯥꯛꯄꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯁꯨ ꯄꯤꯈꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕ ꯁꯦꯕꯥ ꯑꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯅꯕ ꯄꯥꯡꯒꯣꯟ ꯄꯤꯈꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯨꯝꯅꯕ ꯇꯣꯉꯥꯟꯅ ꯄꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯆꯠ ꯆꯠꯂꯨꯕꯒꯤ ꯑꯋꯥꯕꯗꯨꯒ ꯂꯣꯏꯅꯅ ꯄꯣꯊꯥꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯊꯈꯤ꯫ ꯌꯨꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜꯂꯛ ꯑꯗꯨꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯉꯥꯛꯍꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯁꯪꯅꯕ ꯉꯥꯛꯅꯕ ꯂꯩꯔꯤꯕ ꯁꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯟꯇ꯭ꯔꯤ ꯑꯃꯗꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯃꯁꯥꯃꯛꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯐꯛꯂꯥꯡ ꯍꯣꯠꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯎꯄꯨ ꯑꯃ ꯃꯍꯥꯛꯅ ꯁꯣ ꯐꯛꯀꯥꯏꯗꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯦꯠꯂꯨꯏ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ, ꯑꯁꯣꯝꯗ ꯑꯃꯨꯛꯇꯪ ꯆꯪꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ
ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯗꯣꯛꯄ ꯀꯧꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯃꯝꯗꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯀꯔꯤꯅꯣꯝꯇꯁꯨ ꯆꯥꯔꯨꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯜꯂꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅꯗꯤ ꯊꯥꯗꯣꯛꯂꯔꯣꯏ"꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯁꯟꯇ꯭ꯔꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯈꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯊꯨꯡꯂꯨꯔꯕ ꯃꯤꯇꯣꯞ ꯑꯃꯅꯤ, ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯅꯠꯇꯦ꯫ ꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯍꯨꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯄꯤꯒꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯎ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯠꯍꯜꯂꯨ"꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯀꯥ ꯑꯗꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯟꯇ꯭ꯔꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯔꯣꯝꯗ ꯊꯥꯗꯩ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯟꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯏ꯫ ꯀꯥ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯍꯨꯔꯥꯟꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯟꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯍꯨꯕꯗ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯍꯨꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯔꯒ ꯅꯪꯅ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯜꯂꯝꯂꯕ ꯅꯪꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯁꯣꯏꯗꯅ ꯗꯟꯗꯤ ꯄꯤꯍꯟꯒꯅꯤ, ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ"꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯍꯨꯔꯥꯜꯂꯤꯕꯗꯤ ꯁꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯁꯤꯅꯅꯤ, ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯥꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯟꯗꯨꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯇꯥꯍꯟꯈꯤꯕꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯊꯥꯖꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯁꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯀꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕꯅꯣ ꯀꯅꯥꯅ ꯍꯨꯔꯥꯟꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯌꯦꯜ ꯑꯗꯨ ꯅꯪꯅ ꯄꯤꯒꯗꯕꯅꯤ"꯫ ꯕꯤꯔꯕꯜꯅ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯌꯦꯟꯖꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ "ꯑꯗꯨꯕꯨ ꯋꯥꯌꯦꯜ ꯑꯁꯤ ꯅꯅꯥꯏ ꯉꯁꯤꯃꯛꯇꯤ ꯆꯠꯊꯕ ꯉꯝꯖꯔꯣꯏ, ꯍꯌꯦꯡ ꯆꯠꯊꯖꯒꯦ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯌꯦꯡ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯥꯌꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯁꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯃ ꯄꯔꯞ ꯆꯪꯉꯛꯇꯨꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯌꯦꯠꯆꯕꯒꯤꯗꯃꯛ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ"꯫ ꯅꯤꯡꯊꯧꯅ, "ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯕꯅꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ"꯫ ꯁꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯒ ꯑꯩꯒꯤ ꯏꯆꯥꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯆꯔꯨꯕꯅꯤ꯫ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯩꯒꯤ ꯏꯆꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯈꯪꯋꯥꯟ ꯋꯥꯟꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯊꯣꯛꯇꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯅꯤꯡꯊꯧꯅ, "ꯀꯔꯤ ꯍꯥꯏꯕ? ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯋꯥꯟꯊꯔꯒ ꯅꯪꯅ ꯅꯆꯥꯗꯨ ꯀꯟꯗꯅ ꯅꯆꯥꯗꯨ ꯄꯨꯗꯅ ꯅꯪ ꯑꯣꯏꯅ ꯂꯥꯛꯂꯕ? ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ! ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯃꯥꯒꯤ ꯃꯆꯥꯁꯤ ꯑꯃꯨꯛꯇꯪ ꯂꯧꯔꯨ ꯆꯠꯂꯨ"꯫ ꯁꯨꯝꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯑꯗꯨ ꯄꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ, "ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯗꯨꯒ ꯍꯨꯔꯥꯜꯂꯤ ꯍꯥꯏꯔꯤꯕ ꯁꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯑꯩ ꯊꯥꯖꯒꯦ"꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯕꯥꯅꯤꯕꯨ ꯊꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯑꯗꯨ ꯆꯠꯊꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯪꯍꯜꯂꯛꯈꯤ꯫ ꯁꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯖꯤꯡꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯕꯥꯅꯤꯅ ꯎ ꯑꯃꯗ ꯐꯤ ꯃꯆꯤꯜ ꯑꯅꯤ ꯑꯗꯨ ꯀꯤꯁꯤꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯌꯥꯏꯗ ꯁꯒꯥꯏ ꯁꯥꯗꯨꯅ ꯇꯨꯡꯍꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯁꯟꯇ꯭ꯔꯤ ꯅꯨꯄꯥꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯨꯝ ꯑꯗꯨ ꯅꯪꯅ ꯍꯣꯒꯥꯏꯔꯒꯁꯨ ꯆꯪꯉꯛꯈꯤꯕꯅꯤ, ꯄꯩꯁꯥꯁꯨ ꯅꯪꯅ ꯍꯨꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯅꯔꯥꯟ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯊꯪꯖꯤꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ"꯫ ꯁꯟꯇ꯭ꯔꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯑꯩ ꯈꯪꯏ, ꯑꯩꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯕꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏ? ꯄꯩꯁꯥ ꯑꯗꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯅ, ꯑꯗꯨꯗ ꯅꯪꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯥꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯅꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ"꯫
ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗ ꯃꯈꯣꯏꯅ ꯄꯤꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯪꯂꯛꯈꯤ, ꯍꯥꯏꯌꯨ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇꯒꯤ ꯄꯩꯁꯥ ꯑꯗꯨ ꯀꯅꯥꯅ ꯂꯧꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯋꯥꯁꯤ ꯍꯦꯛ ꯍꯪꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯑꯃꯅ ꯑꯃꯗ ꯇꯥꯏꯅꯔꯛꯑꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯑꯃꯗ ꯇꯥꯔꯝꯗꯦ ꯀꯅꯥꯅ ꯄꯩꯁꯥ ꯑꯁꯤ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯅꯤꯡꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯥꯎꯔꯞ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯄꯩꯁꯥ ꯂꯧꯔꯤꯕ ꯃꯤ ꯑꯗꯨ ꯃꯁꯥꯅ ꯅꯔꯥꯟ ꯌꯥꯖꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯁꯟꯇ꯭ꯔꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩ ꯑꯁꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯈꯔꯃꯠꯇꯁꯨ ꯑꯩꯅ ꯉꯥꯛꯊꯣꯛꯆꯕꯒꯤ ꯊꯕꯛ ꯇꯧꯖꯔꯤꯕꯅꯤ꯫ ꯀꯝꯗꯧꯅ ꯑꯩꯅ ꯍꯨꯔꯥꯜꯂꯝꯒꯗꯧꯔꯤꯕꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯋꯥꯟꯊꯩ ꯍꯥꯏꯗꯨꯅ ꯂꯧꯔꯨꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯀꯤ ꯋꯥꯁꯤ ꯍꯥꯏꯁꯤꯟꯅꯕꯅꯤ꯫ ꯃꯍꯥꯛꯅꯅꯤ ꯄꯩꯁꯥ ꯍꯨꯔꯒ ꯂꯣꯟꯅ ꯆꯦꯟꯒꯦ ꯇꯧꯔꯝꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯂꯣꯏꯅ ꯇꯥꯍꯧꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯋꯥ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯄꯩꯁꯥ ꯍꯨꯔꯨꯕ ꯁꯟꯇ꯭ꯔꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡ ꯑꯁꯤꯗꯤ ꯉꯁꯥꯏ ꯋꯥꯟꯊꯗꯨꯅ ꯂꯥꯛꯄꯅꯤ, ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯈꯪꯒꯗꯧꯔꯤꯕ? ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡ ꯑꯁꯤ ꯋꯥꯟꯊꯕ ꯅꯠꯇꯦ, ꯑꯩꯅ ꯋꯥꯟꯊꯍꯟꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯁꯤꯟꯈꯤꯕꯃꯛꯇꯅꯤ꯫ ꯍꯨꯔꯥꯟꯕꯁꯤꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯎꯠꯆꯅꯕꯒꯤꯗꯃꯛ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯥꯝꯕꯩ ꯂꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯩꯔꯦ꯫ ꯁꯟꯇ꯭ꯔꯤ ꯑꯣꯏꯔꯒ ꯍꯨꯔꯥꯜꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯏꯅꯤꯡꯊꯧꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯕꯨ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯅꯕ ꯁꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯊꯝꯂꯒ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯩꯅꯕꯗ ꯅꯪꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯆꯠꯊꯔꯝꯕ, ꯊꯥꯖꯕ ꯃꯥꯡꯍꯟꯕ, ꯅꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯕ ꯑꯃꯁꯨꯡ ꯃꯤꯕꯨ ꯍꯟꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯟ ꯁꯤꯔꯝꯕꯒꯤꯗꯃꯛ ꯅꯔꯥꯟꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯆꯍꯤ 3 ꯅꯪ ꯀꯩꯁꯨꯝꯁꯪꯗ ꯂꯩꯒꯅꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯍꯟꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯅ ꯍꯨꯔꯥꯟꯕ ꯐꯥꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫